May tara hundoida kuki sing na faduna pukraga mihati na hatok lamba thodokta chenaba sing faduna cherak pitriba fauba Naga singi Khongpham Handokloi haina Konsakulge village chairman Adam Darinamai na Phondorakli Narrative People's Committee Manipur Challengers Youth of Khongpham AC Peace and Development Coordinating Committee amadi Khongpham Kendra Tengbang Lupna Sinduna Laikitraba Naga Furuki Miyoi Taruk amadi Tronglaubi da Pikliba Angang Ani Tamtina Hatkiba Aduda Chenaba Singh Faduna Cherak Piu Haiba Demand Ngase Pangai Bazarda Changsinkiba Wakat Mifam Amada Wakumasi Mahakna Phongdokibane Mahakna Makata na Hai Metara Humdoige Numit Asida Konsakulge Kunja Nupi Tarani Toy Nupa Taruk Punam Yoy Taranipa Laylon Vaifei Kulge Nupi Singna Faraba Matungda KNFP da Sinakibane Tauduk Adu Tokraba Matung Metara Manga Fazinduna Tamkiba Myoy Taranipalgi Manung Dayauba Nupi Tarani Toy Makan Kulda Taduraki Adubunupa Taruk Adude Kuki Singna Fade Haiduna Tiva Kangdana later Kibane Me Kuntareta Manipuri Chief Minister Yumnam Kemchan Kangpokpigi SP Galoinana Makan Village Talaki Aduga Kuki Militant Singna Faraba Nupi Tarani Toy Aduga Unaki Unabaduda Naga Micham Fatabat Pabada Jenaba Singh Masataki Adubu Jenaba Singh Masak Kanglaba Pauba Lenga Asina Action Amata Lokat Pangamdana Lady Ba Karikino Lenga na Chatariba Politics Ase Naga Singna Yabangamloy Jin Kaktada Peace Puraksi Haina Laubanadi Peace Purak Pangamloy Peace Puraksi Hairabadi Aran Batabak Taudiba Singh Faduna Maragi Matung Ina Cherak Pikadabane Todok Ase Tokiba Numit Yankai Mapalni Surakre Lengak na Taidok Taijin Sanaduna Laitokliba Asinade State Asida Hena Akanba Irang Toknabagi Maram Amoirakani Karikumba Nagagi Micham Taru Hatkiba Sida Generiba Sing Ase Faduna Cherak Pidrabadi Nagagi CSO Sing na Hena Kanba Kungchankaya Ama Changsin Nabasem Sadun Laire Masida Torakpa Todok Kudingma Ke Tekjakong Namak Lengak na Pugadabani Haina Mahak na Haiki Akwai na hujik satarop demand PRFC. Akwai na government sing na talaga akwai scheme tanbanate, project tanbanate, development tanbanate. Pifam thokpa akwai ki mihatse yamthi na happy grabne sigisi justice PVO habne tu. Hujik po PWD kaidobgi. Aduga akwai ki CM na di mafam talaga peace hai na hairi. Example amma wana na pining bidi. Hakchang dai ki anaba leradi kokta naradi kokta leinga doba. Liberta naradi liberta leinga doba. Na tabida liberta naraga kokta yimba sumena mana mafam tungan talaga tobsidi. Santi pame hai santi sula la hoy. Sidi ke na kan tamthi thora kigini have sidi asi wafam che tham janinga tuna akhoi ke pambadi akhoi ke justice phangdri ba phaude akhoi miwai thro ki justice phangdri phaude akhoi any type of education akan chathara kani chatbam tam da asida achok pan thora gadi state government in responsibilities log do bani have wafam che tham janing mune